ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯈꯖꯤꯛ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤꯊꯍꯧꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ngasi aigi topic asidi mayamna thoidok hindokna khangnaraba country amagi maramdani madudi yamna popular oiba yamna phawraba masak khangnaraba South East Asia da leiba Thailand hairiba country asigi maramda khangminasi Thailand asi mayamna su hena khangbiram lagani haina khalli yamna fajaba attraction oiba tourist singi destination oiba mafam amakhakni aduna country asida sahi khudingi oina masing yamlaba tourist million kaya ama lam koiba laknari aduna Thailand asi beach marang kaina leibana maram oiraga tourist singi yamna pukning singsiningai oiba mafam ama oiri maram asina malemgi tongan ba ina khulaba leiba kaya asigi tourist sing aduna holiday gi matamda matam lenba oina laknaba khwaidagi nuaiba country amani aduga nakalam romda Thailand asi aikoina the land of smiles hairaga su khangnei aduna masi kari maram gi damakta Thailand asibu the land of smiles hairibano haibasi amuk yengsi masi kauribagi maramdi momon nokpa haibadi smiling asi Thai culture amadi social behavior da deeply oina connecting oi masi tasengna haibataragadi Thailand da mi khudimak asi momon nokpa haibasi daily communication gi saruk amakhakni maramasina Thai people sing adudi ayamana makhoina wakhal asi nungairabasu nungaitrabasu mapal thongda physically oina smiling tauba haibasi makhoigi taudraba yadraba ama oina chatnai masina kari utpagi haibada atopa miwoi singda friendly oiba respect tauba gratitude utpa politeness oiba guest singda welcome tauba conflict sing asi avoid tauba adu mayak singna utli aduga masi Buddhist influence asinasu oihanbani haibiyai masigi maramdi Thai people ayamba Buddhism asi follow tawraga chatli Maramasina Buddhism gi oiba ideology da ing tappa thaujal haiba khangba kanba asauba thadokpa masigi mayam asisu emphasize story aduna Thailand da masigi cultural influencing asinasu peaceful social interaction da encourage story aduga amana Thailand da lamkoiba lakpa visitors sing asida Thai people na utliba hospitality asinasu saruk amani Thailand da sahi khudingi oina lamkoiba tourist kaya ama lakli aduna masida haibadi tourism da market da hotels da restaurant da thabak tawraga leiriba Thai people sing asina lam koiba lakliba tourist sing asida warm and welcoming gi behavior asina maram oiraga makhoida reputation ama phangi aduna masigi maram sing asina Thailand hariba country asi the land of smiles haina kauribani aduna hojik Thailand hariba country asi kadai da leibage mahaki location asi amuk yengsi Thailand asi South East Asia da nganthoiraga leiba amata ngairaba country amakhakni mahaka ijum thangnaba ngamkhai share tawnaba country mari lei madudi West amadi North West thangmada Myanmar lei North East thangmada Laos lei South East thangmada Cambodia lei amadi South thangmada Malaysia lei aduna panjaning madi aikhoigi state Manipur asiga hek thangnariba country asi Myanmar ni aduna Myanmar ge hek mathangda Thailand leire maramasina country asi Manipur dagi panglap laptre haibiyare aduna masi tasengna hairabada Thailand asi South East Asia gi mayai sabukta leiba crossroad ama gumbani aduna mahak yumthangnaba leibak sing asiga mari adum phai yumthangnaba leibak sing asiga cooperation thamnai friendship oinai competition tawnai aduga karigumba kanda marakta disagreement sing tawnai haibadi Thailand ga thangnaba leibak Cambodia ga ngamkhai gi oiba chayetnaba ngaihak leitena thoi mamangdasu lan thokhiba leikhre aduga panba yaba amana Thailand asi maru oiba sea roads amadi trade road ani gi marakta leibana maram oiraga mahak asi strategically oina yamna important oiba country amakhakni aduna karigumba kanda Thailand asi South East Asia gi gateway amani haina su hainai masi kari maram gino haiba taragadi mahaki location amadi mahakpu surrounding tawriba country sing asiga connection tawnaba asina maram oiraga mahak asibu South East Asia gi gateway amani hainasu hainaribani aduga matang asida panjaningba amana malemgi oina senthumda khongyan yangna chaukhulaiba South East Asia gi pak sauraba region asi ngasidi East Asia South Asia amadi atopa malemgi leibak sing asiga samnaraduna yamna achauba crossroad ama oirakle maramasina hairiba masigi South East Asia gi region asida Thailand na mayai da leiduna yamna maru oiba commercial center ama oiribani
मरम असिना थाईलैंड की लेरिबा लोकेशन असिना मरम ओइरगा महाक असि यामना पावरफुल ओइबा एडवांटेज कया अमा लेहल्ली थाईलैंड ना महाक नकनबा लैबाक सिंग म्यांमार लाओस कंबोडिया अमदी मलेशिया न सिंगबा लैबाक सिंग असिगा कनेक्टिंग ओइदुना थाईलैंड की रीजन असिबु फाउदुना रोड रेलवेज एयरपोर्ट सी पोर्ट मसीगी मयाम असिगी थ्रू द पोजे कया अमा पुथुक पुसिन तौरी ट्राइबलिंग तौरी मरम असिना थाईलैंड मसिदा सेंटर ओइदुना लैबाक सिंग असिगा अनकपा मरी थमदुना कारबार असि यामना पाक साउना तौरी अदुगा अमना थाईलैंड असि पृथ्वी की ओइना ख्वाइदगी मरु ओइबा शिपिंग रीजन अमा ओइरिबा द स्ट्रेट ऑफ मेलाका असिगसु यामना क्लोज ओइनाई मरम असिना मसिगी रीजन असिदा नुंगति निमित खुदिंगी ओइना ऑयल इलेक्ट्रॉनिक्स फूड प्रोडक्ट्स कार्स कंज्यूमर गुड्स हाइरिबा पोचै मयाम असि पुरदुना शिप्स कया अमा मसिगी लंबी असिदा फाउरगा चलिबनी मतौ असुम तौना थाईलैंड ना मालेम की ओइना ख्वाइदगी मरु ओइबा शिपिंग रीजन अमा ओइरिबा द स्ट्रेट ऑफ मेलाका असिगा नकनबना मरम ओइरगा मालेम की तोंगान तोंगानबा कंपनी कया अमना थाईलैंड दा फैक्टरी सिंग असि सेमगतली ट्रेड बिजनेस सिंग असिना थाईलैंड असिबु रीजनल सेंटर अमा ओइना सिजिननाई टूरिस्ट कया अमना थाईलैंड असिबु ट्राइबल हब ओइना लौवी मालेम की ओइना एयरलाइन सिंग असिना थाईलैंड की कैपिटल ओइरिबा बैंकॉक सिटी असिबु मेजर कनेक्शन पॉइंट अमा ओइना सिजिनरी मतौ असुम तौना थाईलैंड असि एशिया की तोंगान तोंगानबा लैबाक सिंग असिगा हिरम कया अमदा समनहलिबा लिंकिंग ब्रिज अमा ओइना थबक तौवी मरम असिना थाईलैंड असि एशिया की ओइना ख्वाइदगी सिनबा बिजिएस ओइबा क्रॉस रोडनी कंट्री असिगी ममिंग थाईलैंड हाइरिबसिगी मीनिंग असि द लैंड ऑफ द फ्री हाइबनी अदुगा महाकी टॉप टॉप अमा पनबा तारगदी हिस्ट्री द थोखिबा वारी सिंगदा यूरोपियन की पावर सिंगना ऑफिशियली ओइना कोलोनाइज तौबा ngamdaba एशिया की कंट्री सिंगी मरक्ता थाईलैंड सु अमनी थाईलैंड की पाक साउबा एरिया से एप्रोक्सीमेटली ओइना 513,000 स्क्वायर किलोमीटर नि लैबाक असिगी अपुनबा मिसिंग असिना 70 मिलियन नि थाईलैंड की कैपिटल असि बैंकॉक नि कैपिटल सिटी अमा ओइरिबा बैंकॉक दा लैरिबा अपुनबा मिसिंग असि एप्रोक्सीमेटली ओइना 7 मिलियन नि थाईलैंड दा खुंदारिबा अपुनबा मिसिंग असिगी ओइना इथनिक ग्रुप ओइना पाबा तारगदी 80% दि थाई नि अदुगा 12% ना थाई चाइनीज नि 4% असिना नॉर्दर्न क्रमर नि 4% असिना थाई मलेस नि असुम तौना थाईलैंड की ओइना अपुनबा मिसिंग असिगी इथनिक ग्रुप सिंग असिदा लई थाईलैंड की रिलीजन दा येंगबा तारगदी अपुनबा मिसिंग असिगी मनुंगदा 93.46% असिना बुद्धिज्म नि 5.37% असिना इस्लाम नि 1.13% असिना क्रिस्टियनिटी नि अदुगा 0.03 असिना अथोपा लेमौरिबा सिंग अदुनी मरम असिना कंट्री असि बुद्धिज्म चतपा मियोई सिंगना मेजॉरिटी ओइबा कंट्री अमनी थाईलैंड की करेंसी असि थाई बात नि अदुगा लेबाक असिगी ओइना ऑफिशियल लैंग्वेज असिना थाई नि अदुगा करिगुम्बा कांदा टूरिस्ट एरिया सिंगदा लेबाक अदुगी प्रजा सिंग अदुना इंग्लिश असि ngangi मथंगी असिना थाईलैंड की जियोग्राफी की मतंगदा खरा येंगसि लेबाक असि जियोग्राफिकल डाइवर्सिटी ओइबा कंट्री अमखकनी हाइबदी थाईलैंड की नॉर्दर्न एरिया असि ह्यूज माउंटेन सिंग लैबना मरम ओइरगा एरिया असि अयिंगबा वेदर ओइ अदुगा मयाई थंगबा सेंट्रल एरिया असिना फर्टाइल प्लेन ओइबा अमदी रिवर सिंग मरांग काइना लै अदुगा साउदर्न एरिया असिना यामना फजरबा आइलैंड सिंग अमदी बीच कया अमा मरांग काइना लैरी थाईलैंड दा मयामना पामनबा फेमस ओइबा मफम खरा पनबा तारगदी मसिगी मनुंग चन्ना फीफी आइलैंड्स मसिगी फीफी आइलैंड्स हाइरिबा असि यामना फजरबा सिनरी मरांग काइना लैबा टूरिस्ट सिंगी पुकनिंग सिंगसिनबा याबा मफम सिंगी मनुंगदा अमनी अदुगा अमना मया बे हाइरिबसिसु मालेमगी ओइना ख्वाइदगी फाउरबा मफम अमखकनी मतंग असिदा पनबा याबा अमदी लियोनार्डो डिकाप्रियोना एक्ट तौखिबा हॉलीवुड की फजरबा मूवी द बीच हाइरिबा मसिगी मूवी असि थाईलैंड की मया बेदा नमखिबनी मरम असिना मसिगी मथुंगदगी मया बे हाइरिबा मफम असि मालेमगी ओइना ख्वाइदगी फाउरबा टूरिस्ट मयामगी पुकनिंग सिंगसिनफम ओइबा याबा मफम अमा ओइखि मसिगी मया बे असिदा टूरिस्ट सिंगना मरु ओइना लाकनिंगबा फाउरिबा असि स्नॉर्कलिंग स्क्यूबा डाइविंग कोरल रीफ्स ट्रॉपिकल फिश अदुना मसिगी पुकनिंग हुना फजरबा सिंग असिदा टूरिस्ट सिंगना फोटो काप्तुना इंस्टाग्राम दा फोटो सिंग अदु अपलोड तौनै मरम असिना मसिगी आइलैंड असि थाईलैंड की ओइना ख्वाइदगी फोटोग्राफ तौनबा टूरिस्ट प्लेस अमखकनी अदुगा मथंगदा थाईलैंड दा ख्वाइदगी फेमस ओइबा प्लेस सिंगे मनुंगदा फकेट अदुना मसिगी फकेट हारिबा मफम असि करी मरमगी दमकता फेमस ओइरिबनो हाइबा तारगदी मफम असिदा बीच नाइट लाइफ कल्चर आइलैंड्स
amadi tourism masigi mayam asi combines tawraga yamna phajaraba tourist singi pukning chingsinba yaba place ama oi maram asina Phuket asi adugi matik famous oi aduga Thailand da famous oiba place singi manungda capital city Bangkok ta leiriba Wat Arun hariba sisu amani aduna masigi Wat Arun hariba asi Temple of Don hairagasu khangnei masi kari maramgi damakta Temple of Don haribano haiba taragadi ayuki matamda numit thorokpada numit ki mangalna masigi temple asida yaibada reflect toroi masidagi reflect torokpa mangal adu aduki matik phajai sanagumna langi masida yamna shining oiba glow oiba mangal ama lai maram asina masigi Wat Arun hariba asi Thailand gi oina unforgettable oiba site ama khakni haina palli Thailand da ubada khwaidagi top topa masak ama haiba taragadi Thailand da leiriba monks sing haibadi lamboiba sing asi lebak adugi miyamna highly oina respect tawnai aduga wari amana Thailand da satnabi ama oina Thailand da leiriba imung kaya amana imung adugi nupa macha sing adu matam kharagi oina lamboiba onbagi satnabi ama khak lei masigi satnabi asi mayamna respect tawnaribani masi kari maramgi damakta imung adugi nupa macha sing adu matam kharagi oina lamboiba olibano haiba taragadi masina imung adugi parents family gi members sing aduda spiritual merit sing adu puraki haina launai haibadi maru oina imung adugi parents sing maru oina mama da sauna honor tawbani haina launaribani aduga amuksu Thailand gi nupa macha sing asina lamboiba onduna Buddhism gi ideology mayam asi makoina follow tawduna thaksi kasi tamba ing tappa thaujal haiba puksel singba santi amadi asauba thadokpa masigi life ki oiba lesson mayam asi tamsilli mathangi sidi Thailand da leiriba government gi system gi matang da amuk khangminasi hauzik Thailand da leiriba government gi system asi constitutional monarchy ni haibadi constitution amadi law gi makha da royal institution asiga loinaraga government asi chalaiba asibuni masi isam samna hairabada Thailand hariba country asi ningthau panba country amani tawbatabu ningthau asigi makhada power khudimang asi leibadi natte tonganba law tonganba constitution asi leijaduna praja singna mihut sing khanjaraga leibak asi ngakpani Thailand gi leibak asigi oina ningthau asina head of the state ni amadi mahakna nation asibu represent tawi leibak asida chatnariba monarchy gi system asi sanglaba history amadi country asigi cultural asigi damakta yamna maru oi maram asina Thailand gi ningthau asibu leibak adugi praja miyamna asuki matik respect tawnai aduna leibak gi ningthau asibu mayamna symbol of unity symbol of history and the symbol of national identity ni haina launai aduga Thailand gi prime minister asina amuk head of the government ni mahakna country adugi administration da policy da economic matters da amadi atopa hiram kaya amada mahakna manage tawi masi India ga mawong matawasi sab manai aduga Thailand da election tawbagi mawong matawasi India ga su sab manai haiba tare haibadi India da leiriba multi party system asi su Thailand da adumak lei Thailand gi praja singna masa masa gi voting rights sing asi sisinaraga masa masa gi apamba mihut sing asi khalle hairaga mikhal matungda majority oibaduna government asi siamnaga lebak asi run tawi aduna Thailand gi democratic system da election pangthokpa haibasi aduki matik maru oiba saruk ama oiba taraga su Thailand gi political history da tungan tungan ba challenge kaya ama thengna khre haibadi lebak asida ngai hak leitana political change tawba protest tawba amadi karigumba kanda country adugi military aduna lebak adugi lengak sasonda yaushilakpana maram oiraga sarangnaba kaya ama thoi aduga Thailand gi political system da yamna angakpa top masak ama haiba taragadi Thailand da hauzik leiriba monarchy asida insult tawba haibadi usit thawaidaba karem ka thainaba asi yadabagi yamna strict oiba law kaya amasu leiri mamang da su panjakhre Thailand hariba country asi constitutional monarchy satpa country amani maram asina leibak adugi oina royal institution asi yamna historical amasung cultural gi oina importance oi haina launai maram asina Thailand gi society da mioi ayambana monarchy asibu country adugi oina national identity amadi history da yamna maru oibani haina khalli masina maram oiduna Thailand da lesi majesty kauba strict oiba law amakhak lei
ꯃꯁꯤꯒꯤ ꯂꯣ ꯑꯁꯤ ꯁꯦꯛꯁꯟ 112 of the Thai Criminal Code ki makhada laiba lo amakhakni. Masigi lo asigi matung inna Thailand gi ningthau natragana maharani natragasu ningthau gi imung manunggi miyoi amabu karigumba threaten tauba mingsat thinaba hotnaramba natragana karem kathainaba usit thoidaba taragadi madugi misak adu criminal penalty oina phangba yai. Masida mara leiraba reported penalty sing adu sahi ahum dagina sahi 15 phauba asi jail da leiba yai. Mahakna crime asi amuktang tawbada multiple charge kaya ama pansinba yai. Aduna masigi law gi topic asi tasengna haiba taragadi debate ama khakni. Law asibu saugatpa singna asumna phongdokli madudi masigi law asi Thailand gi national institution asibu protect tawbada yamna maru oi hairi. Aduga law asibu pamdaba yaningdaba critic singna law asi freedom of expression asi tasengna namthabani haina yaningdri. Masina political controversy ama oihalli. Haukiba sahi khara asida public ki debate singda law asigi discussion kaya ama tawkhre. Aduga nakalamromda Thailand hariba country asi Southeast Asia da yamna sauba economy amani. Country asigi income sourcing haiba targadi tourism, agriculture, manufacturing exports, electronics, car amadi food products singdagi lai. Thailand na atopa country singda export tawba item khara panba targadi seng, rubber, seafood amadi automobile ki parts ni. Sahi kudingi oina Thailand da tourist kaya ama lai. Tourism khaktana achoba economy ki activity ama oi. Thailand da sahi kudingi oina Maliam gi mafam kaya kaya dagi lam koiba lai. Thailand da lam koiba masing yamlaba miyoi sing lakliba asida masigi manung channa khara amana fajaraba langtrik langlaba Christian gumlaba beach kaya asi yengba lai. Khara amana ancient temple yengba, khara amana chaba thakpa, khara amana adventure gi. Adubu tourism asi Thailand di photo khara kapa natragana holiday sing asida enjoy tawna budget pa asida paisa yamna sangmana masida economic ki oiba sen chanaba lambi amani. Masida Thailand da lam koiba lakliba tourist sing asina paisa sing asi hotel da resort da spend tawi. Aduga restaurant da street food da flight amadi transportation charge shopping center amadi local market singda tour guide entertainment boat tuangba beach ta chatpa amadi atopa adventure kaya amada paisa yamna tourist singna thadai. Aduga amana report amagi matung inna Thailand da mamangi sahi singda visitor haibadi foreign tourist sing asi saurakna 33 million lai hairi. Aduna masi Thailand da foreign tourism da lakpa income masigi revenue asi paba targadi saurakna 1.54 trillion Thai baht oi. Aduna masi isam samba calculation da hotpa targadi Thailand da tourism sector da laiba apunba income revenue aduga apunba laiba tourist ki masing aduga divide tawba targadi maduda phanglakpa masing adu haibadi saurakna US dollar 1400 tagina 1450 phawba asi tourist amana approximately oina India gi paisa da 1.2 lakh tagina 1.3 lakh phawba oi. Masi tourist amana Thailand da lam koiba lakpada changba expenditure aduni. Aduna Thailand da total activism domestic level yauraga 2.7 trillion baht oi. Haibadi masi US dollar da paba taragadi US dollar 86 billion ni. Maramasina tourism na miwai million kaya amada job piri amadi Thailand gi apunba economy asida 12% masina contribution oiri. Aduga nakalamromda Thailand gi miyam asi praja sing asi sector kaya amada thabak tawi. Khudam oina pallabada oja oiba, laumi oiba, office ta thabak tawba, workers sing, tourism workers sing, factory workers sing, business owners sing masi sing asi panba yai. Technology gi industry sing da thabak tawi. Aduga amana Thailand gi city amadi village gi punsi mahing asisu aikoina masida uriba asiga chap manai. City da mi kungna taba, village da mi lanna taba masi adumak tawi. Aduna masida Thailand da top masigi oiba masak amata leite aduna panjadre. Aduga amana Thailand gi education system asisu aikoina India da uriba mawong mataw asiga chap manai. Masida thoidokna panba yaba top masak amata yaude. Makoidasu primary school, secondary school amadi university haina khaidoi. Aduga amaromda Thailand asi medical gi tourism ni haina su hainai. Masigi maramdi Maliam gi tungan ba miyoi singna mafam asida dental treatment tawba, cosmetic procedure tawba,
सर्जरी तौबा अमदी हेल्थ सर्विस की दमकता चटनै मरम असिना थाईलैंड दा हेल्थ केयर की मतंगदी यामना डेवलप ओइदुना मिवै कया अमदा हेल्थ केयर असि फंगली थाईलैंड दा मॉडर्न हॉस्पिटल लई स्किल डॉक्टर लई अमदी इंटरनेशनल की थाकता मेडिकल स्टैंडर्ड लई कंट्री अतोपगा येंगनबदा ममल असि अतुकी मतिक हंथै टूरिज्म गा लोइनरगा वखल असि नुंगाइना रिकवरी तौई थाईलैंड दा रबली ओइना 3 to 3.5 मिलियन की फॉरेन मेडिकल विजिटर कया अम लाई मरम असिना थाईलैंड की मेडिकल टूरिज्म की रेवेन्यू असि 29 मिलियन बात नि मेडिकल टूरिज्म असि खक्तदा अतोपा हेल्थ अमदी वेलनेस एक्टिविटी गा लोइनरगा अतोपा मरी लैनबा सेक्टर सिंगा पुनसिन तारबदी बिलियन 100 असि यौगनी थाईलैंड की कल्चर असि एंशियंट ट्रेडिशन अमदी मॉडर्न लाइफ अनिमक असि पुल्ली मखोई की फेमस ओइबा ट्रेडिशन दा खुदम ओइना पल्लबदा सोंक्रान मसी मियामना इसिंग चाइसिनबा इसिंग हैजिनबा फेस्टिवल अमनी अदुगा अतोपा फेमस ओइबा इवेंट असि लोय ख्राथोंग हाइरिबा असिनी मसिदा मियाम सिंग असिना तुरेलदा फ्लोटिंग डेकोरेशन तौबा फेस्टिवल अमनी दुगा मखोई की फजबा कल्चर असिना मियाम सिंग असिना मखुत अनी असि लोनादुना मियाम द खुरम्मी अदुगा मखोई की ग्रीटिंग असिबु वाई हाइना कौई अदुगा नकल मरोमदा यामना इंटरेस्टिंग ओइबा पार्ट अमा हाइबा तारगदी थाईलैंड दा तौबा याबा यादबा खरा खंगमिनसी येंगमिनसी ममांगदसु पंजखरे थाईलैंड हाइरिबा कंट्री असि द लैंड ऑफ स्माइल हाइरगसु खंगनी अदुना थाईलैंड दा मोमोन नोकपा स्माइलिंग तौबा मसिगी मरुमदा मसिगी मनुंगदा करी करंबा अरोनबा सिंग लैबनो हाइबदसु अमुक्तंग खंगमिनसी अदुना थाईलैंड दा लैबाक अदुगी ओइना कल्चरल रूल्स अमदी ट्रेडिशन कया अमा लೈ अदुना थाईलैंड दा लमकोइबा लाइबा टूरिस्ट सिंग विजिटर सिंग असिना फॉलो तौगदबा कया अमसु लैरी अदुना थाईलैंड दा टूरिस्ट सिंगना विजिटर सिंग असिना तौगदबा सिंगदा अहानबदा टेंपल सिंग असि रेस्पेक्ट तौबा थाईलैंड ददी टेंपल असि यामना इंपोर्टेंट ओइबा रिलीजियस प्लेस अमखकनी मसिदा थाई पीपल सिंग असिना प्रेयर तौबा सेरेमनी पांगथोकपा अमदी स्पिरिचुअल ओइबा एक्टिविटीज कया अमा पांगथोई तौई मरम असिना विजिटर सिंग टूरिस्ट सिंग असिना मसिदा रेस्पेक्ट लैगदबनी अनीसुबा असिना विजिटर सिंग असिना टेंपल दा युमदा नत्रगना बिजनेस की एरिया सिंगदा संगद्रिंगैदा मसिगी ममांगदा खोंगुप लौथोकपा नत्रगना स्लीपर अदु लौथोकपा असि यामना तंगाई फदे मसि लुबा नानबा अमसुंग रेस्पेक्ट की सिंबल अमनी अहुम सुबदा टेंपल दा करिगुंबा चंगे हाइबा तारगदी मसादा सेलिबा फिरोल अदु मसा पुंबा खुंबा हाइबदी लेंगजुमदगी खुरु फावबा खुंबा ड्रेस असि सेटकदबनी मसिसु रेस्पेक्ट अमनी मरी सुबदा थाईगी ओइबा कल्चर दा पुक्सेल सेंगबा अमदी इंगतप्पा हाइबसी यामना लुना खल्ली मरु ओइ अदुना सनबी मसा मसा सिंग हाइबदी खुरम्बा ग्रीटिंग तौबा रेस्पेक्ट थंबा बिहेवियर उटपा हाइबसी यामना तंगाई फदे अदुगा मथंगी असिना थाईलैंड दा विजिटर सिंग असिना तौरोइदबा सिंग अमु येंगसी अहानबदा थाईगी ओइबा कल्चर दा अखोई मियोइबगी बॉडी पार्ट अमा ओइरिबा कोकी सरुक असि यामना थाक वांगबा अमदी इसागी बॉडी असिदा ख्वाइदगी मरु ओइबा सरुक अमनी हाइना लौनै मरम असिना कनागुंबा अमगी परमिशन अमते याउदबिदा मीगी मकोकता थेंगबा हाइबसी मी उसितबनी हाइना लौनै मरम असिना मसि तौबा खक यादे अनि सुबदा अखोई मियोइबगी खोंसा असि हक्सांग बॉडी पार्ट सिंग असिगी मरक्तगी ख्वाइदगी तोनबा ख्वाइदगी थाक नेमबनी हाइना लौनै मरम असिना अखोइगी खोंसा असिना कनागुंबा मियोइ अमदा नत्रगना धर्मगी ओइबा इमेज अमदा पॉइंट तौबा थिनबा असि यादे अमदी लाइगी ओइबा अरुबा पोसै अमदा सोकपा थेंगबा सिसु यादे अदुगा अहुम सुबदा थाईलैंड की मोनार्की असिनसु अचौबा कल्चर की ओइबा थौदांग अमा लौई मरम असिना थाईलैंड ददी असिगुमलबा मोनार्की असिदा हाईली ओइना रेस्पेक्ट तौबा असि सत्नै मरम असिना कनागुंबा अमतना थाईलैंड की मोनार्की असिबु सिधबा करेम कथाइनबा उसितबची यादे हाईली मसि रेस्पेक्ट तौगदबनी मरी सुबदा थाईगी ओइबा कल्चर दा इंग तप्पा पुक्सेल सेंगबा थौजाल हइबा थक्सी कासी खंगबा असाउबा थादोकपा मसी मयाम असे मखोइनि यामना बेलू ओइना खनै मरम असिना कनागुंबा अमगा मखोल होना खनबा असि फत्तबा लिसत अमनी हाइना खनै